ꯑꯩ ꯅꯥꯛꯇꯒꯤ ꯑꯩꯅ ꯂꯣꯏꯖꯔꯝꯕ ꯁꯟꯁꯦ ꯌꯣꯟꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯣ ꯑꯁꯤꯕꯨ ꯍꯦꯟꯕ ꯑꯩ ꯁꯟ ꯂꯩꯔꯛꯈꯤꯅꯤ ꯂꯣꯏꯔꯛꯈꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯆꯤꯟꯕ ꯑꯗꯒꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯟꯁꯦ ꯌꯣꯟꯅꯤꯡꯗ ꯑꯩ ꯌꯣꯟꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯤꯇꯪ ꯏꯃꯣꯁꯟ ꯑꯣꯏꯌꯦ ꯉꯁꯤꯗꯤ ꯌꯦꯡꯕ ꯑꯩꯅ ꯃꯃꯥꯡꯗ ꯌꯣꯟꯅꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯣꯟꯗꯅ ꯈꯥꯡꯉꯒ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯁꯟ ꯑꯃꯈꯛ ꯑꯩꯁꯦ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯔꯝꯁꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯤꯗꯤ ꯆꯠꯅꯗ ꯌꯥꯗꯕ ꯃꯇꯥꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯁꯟꯁꯦ ꯃꯌꯥꯝ ꯌꯣꯟꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯂꯩꯕꯗꯤ ꯁꯟ ꯃꯩꯇꯩ ꯁꯟ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯍꯩꯁꯦꯞ ꯁꯟꯁꯤꯅ ꯄꯩꯁꯥ ꯃꯃꯜ ꯍꯦꯟꯅ ꯋꯥꯡꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯩꯁꯥꯁꯤ ꯀꯣꯟꯅꯗꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯍꯩꯁꯦꯞꯁꯦ ꯌꯦꯡꯕ ꯂꯥꯛꯑꯝꯃꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯟꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯁꯦ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯟꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯍꯦꯛ ꯈꯪꯖꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯁꯟꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯃꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯑꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯁꯟꯁꯦ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯄꯨꯈꯤꯗꯣꯔꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯗꯨꯝ ꯁꯟ ꯑꯩ ꯂꯣꯏꯔꯛꯈꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯍꯦꯟꯅ ꯑꯩ ꯁꯥ ꯁꯟꯗꯤ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯧꯋꯤ ꯑꯩ ꯁꯥ ꯁꯟꯒꯤꯗꯃꯛꯇ ꯑꯩ ꯈꯜꯂꯒ ꯅꯥꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯁꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯥꯛꯇꯒꯤ ꯑꯩꯅ ꯂꯣꯏꯖꯔꯝꯕ ꯁꯟꯁꯦ ꯌꯣꯟꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯣ ꯑꯁꯤꯕꯨ ꯍꯦꯟꯕ ꯑꯩ ꯁꯟ ꯂꯩꯔꯛꯈꯤꯅꯤ ꯂꯣꯏꯔꯛꯈꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯆꯤꯟꯕ ꯑꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯟꯁꯦ ꯌꯣꯟꯅꯤꯡꯗ ꯑꯩ ꯌꯣꯟꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯤꯇꯪ ꯏꯃꯣꯁꯟ ꯑꯣꯏꯌꯦ ꯉꯁꯤꯗꯤ ꯌꯦꯡꯕ ꯑꯩꯅ ꯃꯃꯥꯡꯗ ꯌꯣꯟꯅꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯣꯟꯗꯅ ꯈꯥꯡꯉꯒ ꯂꯥꯛꯄꯅꯦꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯄꯩꯁꯥꯁꯦ ꯆꯤꯟꯕꯅ ꯍꯦꯟꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯟꯁꯦ ꯌꯦꯡꯕ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯃꯃꯜꯁꯨ ꯑꯩ ꯃꯟꯇꯤꯛꯅꯗ꯭ꯔꯦ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯕ ꯃꯃꯜꯗ ꯇꯧꯔꯒ ꯑꯩꯅ ꯁꯤꯐꯧꯇꯤ ꯐꯪꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯑꯩ ꯊꯝꯗꯕꯤꯗ ꯑꯗꯨꯝ ꯁꯟꯁꯦ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯈꯤꯇꯪ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯁꯟ ꯂꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯎ ꯑꯑꯣꯟꯕ ꯑꯃ ꯄꯨꯃꯤꯟꯅꯔꯛꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯉꯁꯤ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯥ ꯁꯟ ꯂꯣꯏꯒꯦ ꯈꯜꯂꯒꯗꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯥꯄꯤꯁꯦ ꯌꯥꯝ ꯊꯥꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯅꯥꯄꯤ ꯂꯩꯇꯅ ꯁꯟ ꯂꯣꯏꯕ ꯉꯝꯃꯣꯏ ꯑꯗꯒꯤ ꯃꯆꯤꯟꯖꯥꯛ ꯂꯩꯇꯅ ꯁꯥ ꯁꯟ ꯃꯨꯠꯂꯛꯄꯒꯤ ꯃꯔꯝꯁꯦ ꯃꯆꯤꯟꯖꯥꯛ ꯂꯩꯇꯕꯒꯤꯅꯤ ꯁꯤꯅ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯄꯔ ꯅꯦꯄꯤꯌꯔ ꯈꯪꯗꯦ ꯏꯁꯃꯥꯔꯠ ꯅꯦꯄꯤꯌꯔ ꯈꯪꯗꯦ 4G ꯕꯨꯂꯦꯠ ꯑꯗꯒꯤ 5G ꯑꯃꯦꯔꯤꯀꯥꯟ 5G ꯅꯨꯡꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯊꯥꯕꯤꯌꯨ ꯑꯗꯨꯒ ꯁꯥ ꯁꯟ ꯂꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯍꯨ ꯆꯦꯜꯂꯕ ꯂꯝꯗꯝꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯂꯩꯍꯥꯎ ꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯄꯥꯛꯇꯣ ꯑꯃꯨꯛꯇꯪ ꯑꯩ ꯑꯣꯟꯊꯣꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯩꯒꯤ ꯖꯒꯥꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯟꯁꯦ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯩꯒꯤ ꯖꯒꯥꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯄꯥꯛ ꯂꯩꯍꯥꯎ ꯆꯦꯟꯕ ꯂꯝ ꯑꯃ ꯖꯒꯥ ꯑꯃ ꯑꯩ ꯑꯣꯏꯍꯟꯕ ꯉꯝꯃꯛꯏꯅꯦꯕ ꯑꯁꯤ ꯑꯩꯒꯤ ꯁꯟꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯦꯕ ꯑꯩꯒꯤ ꯁꯟꯁꯦ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯍꯩꯇ ꯂꯣꯏꯅꯖꯔꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯇꯥꯊꯤꯅ ꯇꯧꯈꯤꯕꯁꯨ ꯂꯩꯌꯦ ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯗꯤ ꯁꯥ ꯁꯟ ꯌꯦꯟ ꯉꯥꯅꯨ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯂꯣꯏꯖꯔꯛꯄ ꯉꯥꯅꯨꯁꯨ ꯂꯩꯔꯤ ꯑꯩ ꯊꯝꯖꯩ ꯑꯗꯨꯝ ꯑꯩ ꯉꯥꯅꯨꯁꯦ ꯑꯩ ꯏꯆꯥꯁꯤꯗꯒꯤ ꯍꯦꯟꯅ ꯆꯍꯤ ಹꯜꯂꯦ ꯑꯩꯗꯤ ꯊꯝꯃꯦ ꯑꯗꯨꯒ ꯑꯩ ꯁꯥ ꯁꯟ ꯂꯣꯏꯕ ꯀꯩꯗꯧꯕꯒꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯝ ꯃꯊꯟꯇ ꯁꯤꯖꯈꯤꯕ ꯑꯗꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯅꯥꯔꯒ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯕꯗ ꯍꯦꯟꯅ ꯑꯩꯅ ꯉꯁꯤꯐꯥꯎ ꯑꯩ ꯖꯤꯕ ꯄꯥꯟꯕ ꯑꯃ ꯑꯩ ꯍꯥꯠꯆꯗꯦ ꯑꯩꯒꯤꯗꯤ ꯃꯊꯟꯇ ꯁꯤꯖꯈꯤꯕꯗꯨꯅꯤ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨꯒ ꯑꯩꯃꯛꯅ ꯏꯈꯨꯠꯃꯛꯅ ꯍꯥꯠꯄ ꯑꯩ ꯌꯦꯟ ꯉꯥꯅꯨ ꯑꯩ ꯉꯁꯤꯐꯥꯎ ꯍꯥꯠꯇꯦ ꯑꯗꯣ ꯑꯩꯗꯤ
ꯖꯤꯕ ꯄꯥꯟꯕꯁꯤꯡꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯦ ꯏꯆꯤꯟ ꯃꯌꯥꯝ ꯑꯗꯣ ꯖꯤꯕ ꯄꯥꯟꯕꯁꯤꯡꯁꯦ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅꯕ ꯊꯥꯞꯅꯕ ꯌꯥꯗ꯭ꯔꯕ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯉꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯁꯥ ꯁꯟꯁꯤꯡꯁꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯁꯖꯤꯛ ꯂꯩꯔꯤꯕ ꯁꯖꯤꯛꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕꯁꯤꯅ ꯃꯔꯥꯡ ꯀꯥꯏꯔꯀꯥꯟꯗ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯏꯆꯤꯟ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯎꯠꯂꯛꯀꯗꯣꯏꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯦꯞꯇꯒꯤ ꯍꯦꯟꯅ ꯐꯤꯠ 6 ꯍꯦꯟꯅ ꯋꯥꯡꯍꯟꯕ ꯉꯝꯃꯤꯁꯦ ꯁꯨꯞꯅꯒꯤ 47 ꯗꯦꯖꯇ 45 ꯗꯦꯖꯇ ꯑꯩꯅ ꯉꯝꯃꯤꯁꯦ ꯁꯦꯕꯥ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯐꯝ ꯂꯩꯌꯦꯕ ꯅꯥꯄꯤꯗꯤ ꯊꯥꯔꯒ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯩ ꯎꯠꯂꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕ ꯃꯌꯥꯝ ꯑꯩ ꯆꯠꯀꯗꯣꯏꯅꯤ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯗꯨ ꯑꯩ ꯎꯠꯂꯛꯀꯦ ꯑꯩꯒꯤ ꯄꯥꯝꯕꯤꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝ ꯁ꯭ꯇꯦꯖꯇ ꯂꯩꯍꯧꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯃꯥꯒꯤꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦꯕ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯗꯣ ꯑꯩꯒꯤꯁꯤꯅ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯕꯥ ꯇꯧꯍꯧꯗꯕꯗꯣ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯥꯁꯦ ꯁꯦꯕꯥꯗꯤ ꯇꯧꯋꯤ ꯑꯗꯨꯗꯨꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯁꯨ ꯃꯥꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯛꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯖꯒꯥꯗꯣ ꯑꯩ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯃꯥꯒꯤꯗꯨꯅ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯑꯩꯒꯤꯁꯤꯅ ꯌꯥꯝ ꯁꯣꯔꯠ ꯇꯥꯏꯝꯁꯤꯗ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯂꯩꯔꯦ ꯁꯤꯒꯤ ꯍꯥꯏꯠꯁꯦ ꯂꯩꯔꯦ ꯃꯥꯒꯤꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯑꯩ ꯆꯠꯀꯗꯣꯏꯅꯤ ꯁꯤꯅ